ꯉꯁꯤꯒꯤ ꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯞꯗꯦꯠ ꯇꯧꯖꯔꯤ ꯑꯍꯥꯟꯕꯗ ꯍꯦꯗꯂꯥꯏꯟ ꯁꯨ ꯚꯥꯏꯑꯣꯂꯦꯠ ꯇꯧꯏ ꯍꯥꯏꯕ ꯆꯥꯔꯖꯁꯤꯡ KNO ꯑꯃꯗꯤ UPMꯅ ꯌꯥꯖꯈꯤꯗ꯭ꯔꯦ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯥꯕꯤ ꯍꯟꯗꯣꯛꯄ ꯂꯩꯇ꯭ꯔꯤ ꯐꯣꯡꯗꯣꯔꯛꯂꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯟꯇꯔꯁ꯭ꯇꯦꯠ ꯄꯦꯁꯦꯟꯖꯔ ꯁꯥꯔꯚꯤꯁ ꯍꯧꯗꯣꯛꯈ꯭ꯔꯦ ꯏꯝꯐꯥꯜꯒꯤ ISBTꯗꯒꯤ ꯕꯁ ꯑꯅꯤ ꯋꯤꯡꯒꯔ 5ꯗ ꯄꯨꯟꯅ ꯄꯦꯁꯦꯟꯖꯔ 115 ꯒꯧꯍꯥꯇꯤꯒꯤꯗꯃꯛ ꯂꯝꯊꯥꯈ꯭ꯔꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯐꯣꯔꯁ ꯑꯣꯏꯅ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯄꯕꯨ ꯀꯨꯀꯤꯒꯤ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ KHRCꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯆꯥꯎꯅ ꯁꯤꯡꯅꯕ ꯐꯤꯚꯝ ꯂꯥꯛꯂꯦ ꯅꯥꯒꯥ ꯃꯤꯆꯝ 6ꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯪꯒꯂꯣ ꯇꯝꯅ ꯊꯤꯜꯂꯒꯅꯤ ꯍꯥꯏꯅ ꯖꯣꯏꯟꯠ ꯇ꯭ꯔꯥꯏꯕ ꯀꯥꯎꯟꯁꯤꯜꯅ ꯐꯣꯡꯗꯣꯔꯛꯂꯤ ꯉꯝꯈꯩꯗ ꯅꯤꯡꯊꯤꯅ ꯆꯝꯕꯜ ꯈꯥꯗ꯭ꯔꯤꯕ ꯃꯈꯩ ꯁꯥꯐꯕ ꯂꯩꯕꯥꯛ ꯑꯣꯏꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯧꯔꯛꯐꯝ ꯀꯥꯎꯔꯣꯏꯗꯕꯅꯤ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯕꯒꯤ ꯆꯥꯎꯊꯣꯛꯆꯒꯗꯕꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ JFDꯒꯤ ꯀꯟꯚꯦꯅꯔ ꯖꯤꯇꯦꯟꯗ꯭ꯔ ꯄꯨꯂꯤꯁꯅ ꯁꯣꯃꯣꯟ ꯊꯥꯔꯛꯈ꯭ꯔꯦ FIR ꯐꯅ ꯄꯥꯜꯂꯕꯁꯨ ꯑꯀꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯖꯤꯇꯦꯟꯗ꯭ꯔꯅ ꯐꯣꯡꯗꯣꯔꯛꯂꯤ ꯀꯪꯂꯥ ꯇꯣꯝꯕꯤꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯁꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯝꯊꯤꯅ ꯐꯨꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯖꯥꯂꯤꯌꯥꯡꯔꯣꯡ ꯏꯟꯄꯨꯏ ꯑꯦꯔꯤꯌꯥꯗ ꯂꯣꯗꯦꯗ ꯇ꯭ꯔꯛꯁꯤꯡ ꯆꯠꯄꯗ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ ꯈꯦꯂꯣ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔ ꯁ꯭ꯄꯣꯔꯠꯁꯀꯤꯗꯃꯛ ꯂꯨꯄꯥ ꯀꯔꯣꯔ 63,994 ꯀꯥꯏꯊꯣꯛꯈ꯭ꯔꯦ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯁꯤꯟꯖꯥ ꯊꯨꯝꯖꯥꯒꯤ ꯃꯀꯣꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯄꯤꯄꯜꯁ ꯋꯥꯔ ꯒ꯭ꯔꯨꯞꯅ ꯂꯥꯎꯊꯣꯔꯛꯂꯤ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯇ ꯑꯣꯖꯥꯅ ꯐꯨꯕꯗ ꯆꯍꯤ 6 ꯈꯛꯀꯤ ꯃꯍꯩꯔꯣꯏ ꯅꯨꯄꯥꯃꯆꯥ ꯑꯃ ꯁꯤꯔꯦ ꯏꯟꯗꯤꯌꯥꯗ ꯁꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯅ ꯁ꯭ꯋꯥꯏꯟ ꯐ꯭ꯂꯨꯒꯤ ꯀꯦꯁ ꯀꯥ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯂꯦ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤ ꯀꯪꯂꯩ ꯄꯥꯎꯊꯥꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯅꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯏꯔꯝꯗꯝ ꯑꯃꯗꯤ ꯃꯄꯥꯟ ꯂꯝꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯒꯤ ꯑꯞꯗꯦꯠ ꯇꯥꯕ ꯑꯃꯗꯤ ꯌꯦꯡꯕ ꯐꯪꯕꯤꯒꯅꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯄꯥꯎ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯗꯤꯚꯥꯏꯁꯇ ꯅꯣꯇꯤꯐꯤꯀꯦꯁꯟ ꯎꯕ ꯐꯪꯕꯤꯅꯕ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕు ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞ 25 ꯔꯣꯝ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯗꯨꯅ ꯀꯦꯗꯔ 2,200 ꯔꯣꯝ ꯂꯩꯕ ꯇ꯭ꯔꯤꯄꯇꯥꯏꯠ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ UPF ꯁꯤꯡꯅ ꯁꯤꯖ ꯐꯥꯌꯔ ꯐ꯭ꯔꯦꯝꯋꯥꯔꯛꯀꯤ ꯒ꯭ꯔꯥꯎꯟ ꯔꯨꯜꯁꯤꯡ ꯚꯥꯏꯑꯣꯂꯦꯠ ꯇꯧꯏ ꯍꯥꯏꯅ ꯆꯥꯔꯖ ꯇꯧꯔꯤꯕ ꯑꯁꯤꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯦ ꯍꯥꯏꯅ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯔꯤꯄꯣꯔꯠꯁꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯑꯝꯕ꯭ꯔꯦꯂꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯣꯏꯔꯤꯕ KNO ꯑꯃꯁꯨꯡ UPFꯅ ꯖꯣꯏꯟꯠ ꯃꯣꯅꯤꯇꯔꯤ ꯒ꯭ꯔꯨꯞꯇ ꯔꯦꯁꯄꯣꯟꯁ ꯇꯧꯔꯗꯨꯅ ꯁꯨ ꯒ꯭ꯔꯨꯞꯁꯤꯡ ꯗꯤꯂꯤꯡ ꯇꯧꯕꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯗꯕꯜ ꯁ꯭ꯇꯦꯟꯗꯔꯗ ꯁꯤꯖꯤꯟꯅꯩ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯍꯤꯡꯁꯥ ꯁꯥꯊꯩ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯔꯛꯂꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯅꯤ ꯑꯁꯤꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯐꯦꯗꯔꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯗꯨꯅ ꯀꯨꯀꯤ ꯖꯣ ꯑꯦꯔꯤꯌꯥꯁꯤꯡ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯅꯕ ꯗꯥꯕꯤ ꯑꯁꯤ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯅꯤ ꯑꯁꯤꯅ ꯒ꯭ꯔꯥꯎꯟ ꯔꯨꯜꯁꯤꯡ ꯚꯥꯏꯑꯣꯂꯦꯠ ꯇꯧꯏ ꯀꯦꯗꯔꯁꯤꯡ ꯗꯦꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞꯁꯤꯡꯒꯤ ꯃꯄꯥꯟꯗ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯀꯟꯐ꯭ꯂꯤꯛꯠꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝꯁꯤꯡ ꯆꯪꯁꯤꯟꯗꯨꯅ ꯌꯥꯎꯁꯤꯜꯂꯤ ꯍꯥꯏꯕꯒꯤ ꯆꯥꯔꯖꯁꯤꯡ ꯑꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯗꯨꯅ KNO ꯑꯃꯁꯨꯡ UPMꯅ ꯀꯃꯤꯁꯅꯔ ꯀꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯝ ꯑꯃꯁꯨꯡ JMGꯒꯤ ꯆꯦꯌꯔꯃꯦꯟꯗ ꯆꯤꯊꯤ ꯏꯗꯨꯅ ꯁꯦꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯅꯤ ꯑꯁꯤꯅ ꯏꯈꯤꯕ ꯆꯤꯊꯤ ꯑꯗꯨꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤꯗ ꯊꯤꯔꯤꯕ ꯃꯔꯥꯜꯁꯤꯡ ꯔꯤꯖꯦꯛ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯁꯄꯤꯔꯦꯟꯠꯁꯤꯡ ꯒ꯭ꯔꯥꯎꯟ ꯔꯨꯜꯁꯤꯡ ꯑꯃꯗꯤ ꯕ꯭ꯔꯦꯛꯗꯥꯎꯟ ꯇꯧꯈꯤꯕꯗꯒꯤ ꯗꯦꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯁꯦꯁꯃꯦꯟꯠ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯈꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯆꯩꯔꯛꯇ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯏꯟꯇꯔꯂꯣꯀ꯭ꯌꯨꯇꯔ AK ꯃꯤꯁ꯭ꯔꯥ ꯑꯃꯁꯨꯡ ꯖꯣꯏꯟꯠ ꯗꯤꯔꯦꯛꯇꯔ ꯃꯥꯟꯗꯤꯞ ꯇꯨꯂꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇ ꯂꯥꯛꯇꯨꯅ ꯒ꯭ꯔꯥꯎꯟ ꯁꯤꯆꯨꯋꯦꯁꯟꯁꯤꯡ ꯌꯦꯡꯁꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯑꯇꯩ ꯑꯦꯛꯇꯔꯁꯤꯡꯅ ꯀꯨꯀꯤꯁꯤꯡꯗ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯈꯤꯕꯗ ꯑꯦꯛꯁꯟ ꯂꯧꯈꯠꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅꯁꯨ ꯍꯪꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡ ꯊꯨꯒꯥꯏ ꯌꯩꯈꯥꯏꯅꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯑꯃꯁꯨꯡ ꯁ꯭ꯇꯦꯟꯗꯔꯗ ꯑꯃꯗꯤ ꯁꯔꯦꯟꯗꯔ ꯐꯣꯔꯁꯁꯤꯡ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯂꯧꯇꯨꯅꯗꯨꯅ ꯑꯥꯔꯃꯔꯤ ꯂꯨꯠ ꯇꯧꯈꯤ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯑꯇꯝꯅꯅ ꯕ꯭ꯂꯣꯀꯦꯠ ꯇꯧꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯏꯟꯁꯦꯟꯁꯤꯌꯦꯜ ꯄꯣꯠꯁꯤꯡ ꯄꯨꯁꯤꯟꯕꯗ ꯑꯊꯤꯡꯕ ꯊꯝꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯔꯛꯂꯤ
ꯍꯧꯈꯤꯕ ꯆꯍꯤ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯃꯦ ꯑꯍꯨꯝꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ ꯑꯍꯨꯝ ꯍꯦꯟꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯇꯧꯕ ꯌꯥꯗꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯉꯔꯥꯡ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜꯒꯤ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯂꯩꯕ ISBTꯗꯒꯤ ꯄꯦꯁꯦꯟꯖꯔ 125 ꯕꯁ 2 ꯑꯃꯁꯨꯡ ꯋꯤꯡꯒꯔ 5ꯗ ꯒꯧꯍꯥꯇꯤꯒꯤꯗꯃꯛ ꯂꯝꯊꯥꯈ꯭ꯔꯦ꯫ ꯏꯝꯐꯥꯜꯗꯒꯤ ꯆꯠꯈꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯁꯦꯅꯥꯄꯇꯤ ꯂꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯃꯇꯨꯡ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯒꯧꯍꯥꯇꯤ ꯕꯁ ꯑꯃꯁꯨꯡ ꯋꯤꯡꯒꯔ ꯁꯥꯔꯚꯤꯁ ISBTꯗꯒꯤ ꯂꯝꯊꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ MLA ꯇꯤ ꯔꯣꯕꯤꯟꯗ꯭ꯔꯣ, MLA L ꯔꯥꯃꯦꯁꯣꯔ, MLA S ꯄ꯭ꯔꯦꯝꯆꯟꯗ꯭ꯔ ꯁꯔꯨꯛ ꯌꯥꯈꯤ꯫ ꯆꯠꯈꯤꯕ ꯄꯦꯁꯦꯟꯖꯔ 125 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯌꯥꯝꯕꯗꯤ ꯃꯩꯇꯩꯁꯤꯡꯅꯤ꯫ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯗꯨ ꯒꯧꯍꯥꯇꯤ ꯐꯥꯎꯕ ꯌꯧꯒꯗꯕꯅꯤ꯫ ꯏꯝꯐꯥꯜꯗꯒꯤ ꯒꯧꯍꯥꯇꯤ ꯇꯝꯅ ꯆꯠꯈꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯑꯃꯁꯨꯡ ꯃꯃꯥꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁ꯭ꯀꯣꯔꯠꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯉꯥꯛ ꯁꯦꯟꯕꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯔꯨꯑꯣꯏꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯀꯌꯥꯗ ROP ꯀꯨꯡꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯈꯤ꯫ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯒꯧꯍꯥꯇꯤ ꯕꯁ ꯁꯥꯔꯚꯤꯁ ꯍꯧꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ DIPRꯅ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯍꯟꯖꯤꯟꯅꯕ ꯂꯦꯞꯇꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯒꯧꯍꯥꯇꯤ ꯔꯣꯗꯇ ꯉꯔꯥꯡꯗꯒꯤ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯥꯔꯚꯤꯁ ꯍꯧꯈꯤꯕ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯆꯍꯤ ꯑꯍꯨꯝꯔꯣꯝꯒꯤ ꯃꯇꯨꯡꯗ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯃ ꯄꯨꯔꯛꯄ ꯉꯝꯂꯦ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯝꯊꯥꯈꯤꯕ ꯕꯁ 2 ꯑꯃꯁꯨꯡ ꯋꯤꯡꯒꯔ 5ꯗ ꯄꯨꯟꯅ ꯄꯦꯁꯦꯟꯖꯔ 125 ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯥꯔꯚꯤꯁꯀꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯉꯝꯈꯤꯕ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝ ꯍꯟꯖꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯀꯅꯦꯛꯇꯤꯚꯤꯇꯤ ꯍꯦꯟꯒꯠꯍꯟꯅꯕꯒꯤ ꯑꯆꯧꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ꯫ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯒꯧꯍꯥꯇꯤꯗ ꯆꯠꯈꯤꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯄꯦꯁꯦꯟꯖꯔ ꯊꯧꯕꯥꯜꯗꯒꯤ ꯀ꯭ꯌꯥꯝ ꯀꯨꯃꯥꯔꯖꯤꯠꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯑꯁꯤꯒꯨꯝꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯂꯛꯄ ꯑꯁꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯧꯅ ꯑꯅꯧꯕ ꯖꯔꯅꯤ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕ, ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯑꯃ ꯄꯨꯔꯛꯄ ꯉꯝꯂꯒꯅꯤ꯫ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯀꯥꯎꯊꯣꯛꯅꯕ ꯑꯃꯁꯨꯡ ꯉꯥꯛꯄꯤꯕ ꯆꯪꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯟꯇꯔꯁ꯭ꯇꯦꯠ ꯄꯦꯁꯦꯟꯖꯔ ꯁꯥꯔꯚꯤꯁ ꯍꯧꯗꯣꯛꯈꯤꯕꯕꯨ ꯀꯨꯀꯤꯒꯤ KHRCꯅ ꯄꯕ꯭ꯂꯤꯛ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯇꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯀꯟꯗꯦꯝ ꯇꯧꯕ ꯆꯦꯔꯣꯜ ꯑꯁꯤꯗ ꯑꯁꯨꯝꯅ ꯀꯨꯀꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ꯫ KHRCꯅ ꯏꯝꯐꯥꯜꯗꯒꯤ ꯗꯤꯃꯥꯄꯨꯔ ꯑꯃꯗꯤ ꯒꯧꯍꯥꯇꯤ ꯐꯥꯎꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯥꯔꯚꯤꯁ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯄꯁꯤ ꯐꯣꯔꯁ ꯄꯤꯁꯅꯤ ꯍꯥꯏꯔꯒ ꯀꯟꯗꯦꯝ ꯇꯧꯔꯤ꯫ ꯃꯁꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯃꯗꯤ ꯑꯟꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯔꯨꯜꯗ ꯒꯚꯔꯟꯃꯦꯟꯠꯅ ꯄꯦꯁꯦꯟꯖꯔ 125 ꯏꯟꯁꯤꯗꯦꯟꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯀꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯠꯁꯤꯡꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯀ꯭ꯂꯦꯝ ꯑꯗꯨ KHRCꯅ ꯔꯤꯖꯦꯛ ꯇꯧꯔꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯤ ꯍꯥꯏꯋꯦ ꯑꯁꯤ ꯐꯨꯜꯂꯤ ꯃꯤꯂꯤꯇꯔꯤꯔꯥꯏꯖ ꯑꯣꯏꯅ ꯁꯦꯅꯤꯇꯥꯏꯖ ꯇꯧꯕ ꯑꯃꯗꯤ ꯃꯩꯇꯩ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯕꯨ ꯏꯟꯗꯤꯌꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯍꯦꯚꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯚꯔꯒꯤ ꯃꯈꯥꯗ ꯏꯁꯀꯣꯔꯠ ꯇꯧꯗꯨꯅ ꯄꯨꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯖꯁꯇꯤꯁ ꯑꯃꯗꯤ ꯅꯣꯔꯃꯦꯟꯁꯤꯒꯤ ꯃꯇꯥꯡꯗ ꯃꯦ 2019ꯗꯒꯤ ꯊꯣꯛꯂꯛꯄ ꯏꯊꯅꯤꯛ ꯀ꯭ꯂꯤꯟꯁꯤꯡꯒꯤ ꯖꯁꯇꯤꯁ ꯐꯪꯗ꯭ꯔꯤꯉꯩꯗ ꯁ꯭ꯇꯦꯠꯅ ꯅꯣꯔꯃꯦꯟꯁꯤꯒꯤ ꯃꯤꯡꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯕꯨ ꯒꯥꯔꯗ ꯇꯧꯗꯨꯅ ꯄꯦꯔꯦꯗꯤꯡ ꯇꯧꯔꯛꯄꯁꯤ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯑꯣꯇꯣꯅꯣꯃꯤ ꯑꯃꯗꯤ ꯁꯦꯐꯇꯤꯗ ꯗꯦꯟꯖꯔꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯟꯗ ꯒꯚꯔꯟꯃꯦꯟꯠꯅ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤ ꯍꯥꯏꯔꯒ KHRCꯅ ꯑꯦꯀ꯭ꯌꯨꯖ ꯇꯧꯔꯤ꯫ ꯐꯣꯔꯒꯤꯚ ꯑꯦꯟꯗ ꯐꯣꯔꯒꯦꯠ ꯍꯥꯏꯕ ꯀꯟꯁꯦꯞ ꯑꯁꯤ ꯚꯤꯛꯇꯤꯝꯁꯤꯡꯗ ꯐꯣꯔꯁ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯔꯤ꯫ ꯀꯟꯀ꯭ꯂꯨꯖꯟꯗꯅ ꯇ꯭ꯔꯨ ꯄꯤꯁꯇꯤ ꯕꯁꯦꯁꯁꯤꯡꯕꯨ ꯍꯥꯏꯕꯗꯤ ꯕꯁꯁꯤꯡꯕꯨ ꯅꯣꯡꯃꯩꯅ ꯒꯥꯔꯗ ꯇꯧꯗꯨꯅ ꯄꯨꯔꯛꯄꯒꯤ ꯃꯍꯨꯠꯇ ꯄꯣꯂꯤꯇꯤꯀꯦꯜ ꯖꯁꯇꯤꯁ, ꯁꯦꯄꯔꯦꯁꯟ ꯑꯃꯗꯤ ꯇ꯭ꯔꯥꯏꯕꯦꯜ ꯂꯦꯟ ꯑꯃꯗꯤ ꯔꯥꯏꯠꯁꯤꯡꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕꯗꯒꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯌꯨꯝꯂꯣꯟꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯍꯦꯟꯒꯠꯂꯛꯂꯤꯕ ꯏꯟꯁꯔꯖꯦꯟꯁꯤ, ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯑꯃꯗꯤ ꯔꯤꯐ꯭ꯌꯨꯖꯤ ꯀ꯭ꯔꯥꯏꯁꯤꯁꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯝꯈꯩ ꯄꯔꯤꯡ ꯑꯁꯤꯗ ꯑꯀꯤꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯌꯨꯝꯂꯣꯟꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯀꯦꯝꯞꯁꯤꯡꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ, ꯗ꯭ꯔꯣꯟ ꯋꯥꯔꯐꯦꯌꯔ, ꯅꯥꯔꯀꯣꯇꯤꯛ ꯅꯦꯠꯋꯥꯔꯛ ꯆꯥꯎꯈꯠꯂꯛꯄ ꯑꯃꯗꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯏꯟꯗꯤꯌꯥꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯄ ꯂꯦꯞꯇꯕ ꯑꯁꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯏꯊꯅꯤꯛ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯃꯐꯝꯁꯤꯡ ꯆꯤꯟ, ꯆꯥꯒꯥꯡ, ꯀꯥꯔꯆꯤꯟ ꯑꯃꯗꯤ ꯁꯥꯟ ꯁ꯭ꯇꯦꯠꯁꯤꯡꯗ ꯏꯟꯗꯤꯌꯥꯒꯤ ꯂꯥꯜꯍꯧꯕꯁꯤꯡ ꯃꯔꯨꯑꯣꯏꯅ NSCNIM, NSCN-K, ULFAI ꯑꯃꯗꯤ ꯇ꯭ꯔꯦꯅꯤꯡ ꯕꯦꯖꯁꯤꯡ ꯂꯩꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯅ ꯆꯠꯊꯔꯛꯄ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ
militant activities asina ahanba achoba singnaba amani hainasu security gi paw asina phongdokli Myanmar gi hairiba mafam sing asi laloba singidi safe hidden mafam amani mafam sing asida Cadre sing training piri smuggling tawbada natana attack tawbagi plan tawraba matungda awang nongpok Arunachal Pradesh Nagaland amasung Manipur gi area singda ngamkhai lana laklaga cross border strike tawi operation pangtholaba matungda irai laina base da hanki amaromda India manungda extortion chathaduna laloba singi fan kahannaba honai hainasu pawasina makatana achoba langla langjin amaga loinana National Investigation Agency NIA na US National Matthew Aaron Van Dyke amasung mahaka chanminaba Ukrainian mercenary taruk phaduna Myanmar na makhoina Myanmar da Chin ethnic armed group singda drone tactical training pi haiba khanglakhiba asi maru oina development amani hairiba mercenary group asigi India gi insurgent group sing asigachu naksinna thabak tawminai haiba wafamsu report asina phongdokli Kuki militant singna tamthina hatok pikraba naga micham taruki achumbo wahel phangandrabadi numit chamani Jawaharlal Nehru Institute of Medical Science JNIMS ki Mirial Changda lairiba asiba hakchang Chief Minister Banglo tamna thillagani haina Joint Tribe Council Coordination Committee Imphal area gi coordinator Athon Gangmaina phungdokre wafam asi leilon waifei dagi phaduna mya thina hatok pikraba naga micham tarukpu JNIMS ki Mirial Changda numit chamani surakpagi nungaitaba phungdokpagi thoronga mari lenana phongdokhibani mahana makhatana hai chaliba chahi asigi me 16 da konsa khulgi naga khunja singbu leilol waifei da phajinduna naga nupa micham taruk mibagi minungsi machet amata yaudana kuki narco terrorist singna tamthina hatok bi khibadagi ngasi fawba JNIMS ki Mirial Changda leirakhiba asi numit chamani chapchana sure numit chamani suraklaba asi fawbada state lengak amadi central lengak na naga micham taruki Semkiba charter of demand asi ngasi fawba thabakta onthokpa leitri hainasu phungdorakli Ngamkhai gi charuk singda ningthina chamal khadriba makhai di India bu safaba lebak ama ohenba ngamloi haina Union Home Minister Amit Shah na phongdokre Bangladesh ka lona bangamkhai chamal khana bagi matangda kayarak hanna lampi na ba haibada West Bengal gi hana gi Chief Minister Mamta Banerjee na yakhidaba maramna Bangladesh tagi mitop kaya lona changsilakibani kumja lising ani 13 dagi hauna border security gi mapangal kankhalanaba ekar lisingama chama kunmapan pak chawa lam chambal khana ba piu haibada Mamta Banerjee na yakide Subhendu Adhikari na Luchingba lengak lairaklaba matamda lam pirakpadagi BSF amasung SSB na ngamkhaida sambal kharaga ngamkhai ngakpagi thorang paikhatpa horakpani chahi kayagi mamangdagi ngamkhai ngaktuna lakliba SSB haribasi political organization nate adubu West Bengal da Chief Minister oiramba singna Border Force ki thoram amatada saruk yakhide Pakistan amadi Bangladesh ka lona bada lairiba kilometer lising taruk sangba ngamkhai gi sarukta Smart Border Project paikhatpa horagani haina mamangda Home Minister na lauthokpa laikhrabani BSF na sinduna pangthokpa thoram aduda saruk yaraduna mahakna hai Smart Border Project paikhalakbadi ngamkhai wangmadagi mito amata changsilakpasu ngamlaroi Isagi haurapam kauthoktabaga loinana Manipuri ama oibagi chauthokchaba pokadabani haina Chief Minister Yumnam Khemchana phongdokre Japan da State Livelihood Empowerment and Entrepreneurship ki makhada skill training tawrugadaba mioi 13 lamthabagi thoromda mahakna wafam asi phongdokibani Chief Minister Banglo da pangthokiba lamthabagi thoromda mahakna hai Japan da leiduna tongan ba hiramda skill training tawrurabasu matam pumnamakta Manipuri ni haiba kauthokloidabani mapal lebakta leiduna top culture amadi tradition ga samnaduna leirarabasu isagi saktam matam pumnamakta thagonagadabani Singapore gi matangda palladuna mahakna hai apikpa lebak ama oijarabasu South East Asia da per capita income khwaidagi wangba lebak ama oiriba Singapore gi miyoisingna matam pumnamakta makoi Singapore ni haiba asigidamak chauthokchai Japan da training tawrugadaba singda sel gi mating pangnaba thorang lokhatle haiba wafamsu phongdoki
NRC update tawduna lamdam asida logi wangmada changsilakiba mitopsing khandoklaga census pangthokadabani haina khongjang changsiliba JFD gi convener Jitendra Ningombagi yumda police ki kangbu laktuna Imphal East ki Porompa police station da laknaba somon tharambadagi Jitendra masamaklu kayagi miyoi singal loinana Imphal East ki additional SP amasung masiga haktingnana wari sanakhre police ka unaruba matung Jitendra Ningombana haikibada police na mahaki matakta FIR phana palabasu akiba leite changsilaba khongjang asi yelomi sing kannabani mahak masa mangjakhrabasu tunggi mirol nungaigani hairabadi karisu akiba leiti haina phongdokhi Imphal East police ki team amana khongman okram chutekte leiba JFD gi convener Jitendra Ningombagi apokpa leikidraba ibotongi yumda laktuna somon adu piramkhibani Jitendra Ningombagi mathakta paliba FIR number 24008 lisingani kuntaruk PRT PS US 189 by 1892 191 2 by 311 by 2 BSN ni mahaki matakta paliba casing asiga mari lenana examination taunaba ayuk pung tara makai taba matamda Porompa police station da lakadabani hairi police na piramba somon adugi matung inna JFD gi convener Jitendra Ningomba group kaya gi mei singal loinana Porompa police station da laktuna Imphal East ki DSP amadi OC ga wari sanakhre Lailon Vaifei Khulda Konsa Khulgi Naga Micham Taruk Pharaga Tamthina Hatukibada Chenaba Singi Matakta Chairak Piyu Mihat Asigi Justice Phangalu Haina Kangla Tombida Khongjang Changsiliba Sing Security Force na tear gas amasung rubber bullet ka payawna ka henba thong kaya chathabadagi asu open kaya nangkiba thawdo adubu yaningdaba phongdoktuna Inpui Liangmai Rongmai amasung Jime Naga Singna tariba National Highway Singda Malpuba Gari Sing Chathok chasin tawbada khudaktagi athingba thamkre athingba si makha taba notice ama thoktriba phawba chanagani haina working committee joint tribe council Manipurna thadorokpa chirol amana hairi Manipur gi chandaroi chingna international gi thakta medal kaya lawraktuna India amasung Manipur bu malemda mingchat kaya purakibaji yenglaga Ministry of Sports amasung India lengakna Prime Minister Narendra Modi gi North East region da leiriba Manipur gi chandaroi sing medal hena puthoknabagi dama Khelo India gi handaki scheme da Manipur gi sport infrastructure development taunaba lupa crore lising kuntra taruk chahum kuntra mathoi sanction tawada India lengaki cabinet na ayaba pikre haina sai NERC Imphal gi regional director C Dhanat Panina DIPR gi auditorium hall da pangthokiba pawgi mifam amada phongokre Regional Institute of Medical Science RIMS Hospital asi Senja Thumjagi Makol oire haina KCP PWG MC Unification gi PRO chingkai nganman tadorokpa chirol amana maral sirakli chirol asina hai hospital asida nomagi khusumal chaduna thabak tawriba housekeeping multitasking staff waste management chingbagi outsource tawduna CRED koba agency amana manpower deploy tawri masigi bill sabada aranba thong chathaduna narol da sel lokthokpagi thong loop asigi anti corruption stack task force na thijilubada marik chumna khangbangamle kumjali singani kunmarigi January da CRED na working worker chahum humdra nithoi gi bill submit tawraga RIMS ki director na sanction tawraga CRED da sinaki bill singasi sanction tawraba matung CRED na amu EPF statement submit tawki EPF ki chalanda worker chahum humdra nithoi oiki EPF amasung EDL aidadi apunba subscriber masing asi chahum yangkhai mathoi oiki hairi The Pradesh ki private school amada masagi chahi taruk subada ngairiba nupa macha mahiroi ama ojana thina chairaga khutpakna thabada wantharaktuna laikhidre haina police na phongdorakhre social media da viral oirakpa video amada kindergarten gi mahiroi adu nupi oja amana lefalaga homework check tobagi saktam ulai oja aduna mahiroi adubu thina chaibaga loinana furit paiduna singthoklaga khutpakna thabadagi wantharaki tungda school gi staff singna angang adubu classroom dagi manaknakpa hospital amada puraga laikhananaba honabada laikhidabani imung manunggi miyoi singna thawong adubu yaningdaba phongdokladuna oja na ka henba thawongda pakatpadagi angang adu wanthaduna sikhibani haina phongdoki state ki education minister Nara Lokesh na sahi taruki nupa macha ama laikidabagi thong adugi matangda nungaitaba phongdokibaga loinana mari lenaba school management amasung oja adugi mathakta matik chaba legal action lokhalagani haina laukthokre
ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯣꯏꯕ ꯄꯥꯎꯗ ꯁꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯦꯜꯂꯤ, NCR ꯔꯤꯖꯟ ꯑꯃꯁꯨꯡ ꯂꯩꯕꯥꯛꯀꯤ ꯑꯇꯣꯞꯄ ꯃꯐꯝ ꯈꯔꯗ H1N1 ꯁ꯭ꯋꯥꯏꯟ ꯐ꯭ꯂꯨꯒꯤ ꯀꯦꯁ ꯃꯁꯤꯡ ꯀꯥ ꯍꯦꯟꯅ ꯌꯥꯝꯈꯠꯂꯛꯂꯦ ꯍꯥꯏꯅ ꯍꯦꯜꯊ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯅꯣꯡꯖꯨ ꯊꯥ ꯑꯣꯏꯕꯅ ꯏꯟꯐ꯭ꯂꯨꯑꯦꯟꯖꯥ ꯑꯃꯁꯨꯡ ꯀꯨꯝꯒꯤ ꯂꯥꯏꯅꯥ ꯀꯌꯥꯃꯔꯨꯝ ꯁꯟꯗꯣꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯕꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯊꯧ ꯇꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕ ꯍꯦꯜꯊ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯦꯝꯁ ꯗꯦꯜꯂꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯐ ꯃꯦꯗꯤꯁꯤꯟ ꯗꯥꯛꯇꯔ ꯅꯤꯔꯖ ꯅꯤꯆꯟꯅ ꯍꯥꯏꯈꯤꯕꯗ ꯅꯣꯡꯖꯨ ꯊꯥ ꯃꯅꯨꯡꯗ ꯌꯥꯝꯅ ꯇꯣꯏꯅ ꯊꯦꯡꯅꯕ ꯂꯥꯏꯅꯥꯁꯤꯡꯗꯤ ꯂꯣꯛ ꯊꯨꯡꯕ, ꯏꯟꯐ꯭ꯂꯨꯑꯦꯟꯖꯥ, ꯚꯥꯏꯔꯦꯜ ꯚꯤꯛꯇꯔ ꯑꯃꯗꯤ ꯑꯇꯩ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯕꯗ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯅꯥꯁꯤꯡꯅꯤ꯫ ꯁ꯭ꯋꯥꯏꯟ ꯐ꯭ꯂꯨ ꯈꯛ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯑꯅꯥꯕꯁꯤꯡ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯕꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯅꯥ ꯀꯌꯥ ꯑꯣꯏꯍꯜꯂꯛꯏ꯫ ꯂꯥꯏꯅꯥꯁꯤꯡ ꯆꯞ ꯃꯥꯟꯅꯕ ꯃꯔꯝꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯏꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏ ꯍꯥꯏꯔꯤ꯫